cái lăng gì đó cả một cái mấy hàng ngồi đó sẽ nào có tí tâm gì đó để Okram Sunil Kumar Singh, Wangjingwang Kaidagi. I see Guwahati dagi ngarang pung taruk makai doi da thador Guwahati thador. Journey si kashu thudok padi lei tai tar. Nahan chang basu angang ada Guwahati da mai masing tambangang yauba duna kuina unaba phangak da lambi hangak padu ga sidi tan chanare makha lambi si chatning na su lei baga mai chachaban. Ngarang halak pada koi nongni ni ada angang jing manak ta lei su lei re tang sai ching ju phange du ngarang pung taruk khare helak padoi da Guwahati thador pan. Adubu ngasi koina mau yorok paswaida Manipur aidin tongan ba situation ai tar Iran ji maning kitang chata badongna khara ngangna rakpagi security singna khoi ji thinga thambai tar mau da ayuk thinga thambaduna social media da koi dum ure community ani gi mai thana ba khona ba aduna maram moraga khoi ngakang detail tawre khoi gi naga community ne jo khoi bu kashu thoi dok tawduna dum thadok pire loina kuki community ne jo khoi bu ayet pa pan bam ta pidana thador pai tar adubu government yam kanna hona bidna security full coverage tawbire security person jing jo duki mating pangbire haitare anu mayam da aina haijeningi di hujik thudongna kashu masida chingna ningai leite community khudimangna cooperation pibi loina na shanti gi kari gi akoida leiriba conflict gi awaba mayam che kokna ba community khudimangna pam he je koina chatpaji da ure community khudimangna chumadu support tawbi gani habagi thajabje ngasi mak irang manungda tholakpaji da koina akoida piraiba cooperation mayam jina thajaba community khudimangta thamjai haita ai thawal lesang teng khongmunungdagi aigi mingna ngangbambire kokje ngahal akoi je khangokdana akoi honorable semna akoi tangkun ma thoida akoi gi bus national highway je hangtokpoina bus passenger bus selhalani highway matungina akoi ji tangkunga mathoigi ayu pung 10 makhai adaidagi akoi Imphal thadok charaga Guwahati tamna sachhabari masida kanglup frup taminari ba singna akoi na sachaba matamda ayepa amat apan mamata jawdana akoi maipangna akoi Guwahati jawjare thamjadi honorable sem akoi sar wai khemchana sinbiduna akoi matam kuina sahi ahum irang lerkona maram morakanda akoi praja sing akoi mitai khunai si maruina national highway da chatpa jaraktaba adu akoi honorable semna akoi tamna akoi mana akoi community khudimak wari sanaraga janabu poraktana akoi national highway je hangthokpiduna akoi gi mathakta akoi gi flight da ticket maman jamna kaaga tangna akoi chatpadu waramba du ngasi akoi honorable semna akoi gi bus service aji passenger je thabiduna akoi leitalai singi awabadu wonba bigidamakta honorable sembu akoi haningai letana hana thagachari yang